luhongduna lauraba nupi mari koinariba nupi anina thakliba Japan gi nupa amana angang yankai mari poknabagi pandam thamli luhongduna laurabi nupi mari amadi nungsinariba nupi anina punna yok thakliba sahi kunthra ga taruklong khakta ngairiba Japan gi Hokkaido haina khangnaba mafam amada leiba Ryuta Watanabe koba mioi amana angang yankai mari rom poknaba pandam thamli haina Tokyo gi paw amana phongdorakli paw asigi matung inna Ryuta Watanabe gi hojik macha tara leire makhatana punna angang yankai mari gi mapa ama oiba haibasi mahaki amatta ngairaba manglan amani nupi taruk aduna mahakpu karigumba makhal amattagi thabak suhande sumnatagi imung manunggi thabak ingkhang singda khara khajik mateng pangba amadi angang senaba adunatana nupi sing aduna talakpa senphamna imung manunggi tangai fadaba thabak thoram sing salaiduna hingli Ryuta Watanabe koba mioi asina media da pikhiba interview amada haikiba sumnagi nupi singda nungsiba piba haibasi mahaki thabakni hojik fawbada nupi mari amadi nungsinaba nupi aniga loinana leibada khatna chainaba thokpasu leite mising walakpagi awaba mayuknariba leibak asigi thawal tawba oina Japan gi angang khwaidagi yamna pokpa ngamba mioi ama oiba pambadagi asigumba thabak asi tawnabagi wakal forkhibani Japan gi puwarida Tokugawa haina khangnaba ningthau amasu Maharani Kuntaret thamduna angang yankai humdoirom pokhibagi wari lei hairi ningsingba yabadi hojik Japan da missing ka hena hantarakpadagi atopa lamsingdagi nupa kauraga gi phibam lusilakpa maramna malemgi atopa leipak singdagi nupa kaya leibak asida laktuna angang pokpiranaba kaurakpa yabagi phibam da leire haina Tokyo gi news agency Kyudo na phongdorakli Japan government na leibak asigi missing hantarakpa asi yenglaga missing hengatnabagi damak paikhalakpa akhanaba thorang singi manung channa visa pibagi chatna kanglon singdasu chauna komthoktuna ahongba porakhre visa pibada chauna komthorakpa asina leibak asigi social media gi platform da thawong asi breeding visa pibaga pangkhak oire haina kanna ngangna saknaduna viral oiri laibak asigi miyamna visa gi chatna kanglon komthokliba ase malemgi atopa laibak singdagi nupa kaya Japan da lahannaba amadi angang puknabagi pukning thogatpane government ki maigaidagi visa gi chatna kanglon komthokliba ase nupa singna suriba thabak ase komna sujangamnanaba hotnabani hairi adumakpu Japan da hojik missing hantarakpa amadi ahal masing yamna leirakpana missing hengatnabadi hotnari hairi makha tarakpa paw ama oina Union Home Minister Amit Shah ga Manipur BJP President A Sardar Devi ga telephone gi khuthang da wari sanakre thajaba yaba paw gi likun amana Union Home Minister Amit Shah na call tawraktuna Manipur BJP President A Sardar Devi ga Manipur gi hojik oiriba phibum asigi matangda wari sanakre hairi Union Home Minister na telephone tawrapagi khudong saba asi lauraga Manipur BJP President A Sardar Devi na kuki militants singna koktrukta leiba maitai gi khulda drone sizinaduna bom thadaraktuna misimina amadi asok apan nanghankhiba amadi moirangda leiba former Chief Minister late M Koireng gi yumda rocket kapsalakpadagi ahal ama laikhidaba amadi miyoi manga asok apan nangkhiba adugi matangda marik sumba wafum sing pawdom ki haina pawgi likul asina phongdorakli